Cocomi Sinduna Pangthokkadouriba Manipur Kanba Khongchat Sougattuna oil pump sing Thong LONGANI HAIRIBA ASI HANTOKPINABA Cocomi ki IPR subcommittee ki convener PH.SHYAMCHAND appeal TOURAKLI PH.SHYAMCHAND khuyek piduna thadorpa cherol amada haukiba chahi lising aniga kunga humdoigi me ahumdagi thoklakhiba irang na maram oiraga tangdu leitadana matam sangna lagliba oirakliba fibam tanja asida lamdam asida khundaminariba yellow furup sing amata oina punsinduna India laingaki mathakta akanba kholaw ama lawnganaba hayeng Manipur Kanba Khongchat ama chatnanaba Cocomina semsariba amadi numit asida sentha lepiduna hairiba miyamgi khongchat asibu mapum fahan binanaba mangjongna lawthokhi Khongchat asigi sintha lepinaba haijoriba asida mai isingi mari leinaba Deva Karma Amadi Ana Ayek Loinana Oil Pump Sing Sintha Lepa Asida Konshiloi Maramaduna Manipur Petroleum Dealers Fraternity na Hayeng Sintha Lepa Asibu Sougatpa Oina Oil Pump Sing Thong LONGANI Haina Lauthokiba Adu Sintha Lepa Asida Konsindaba Maramna Mahok Sagum Adumak Oil Pump Sing Thong Hangbinaba appeal TOURAKLI